Airlines ke hujik laiba crisis sibudi matam kharagi manungda yara ene su khallo aduga hairisi aikoi goa Imphal to Guwahati air travel tawriba sidi percentage si yam de haijariba ngasai even commandment mayam ne effort to oiraga oira bhawda airlines si de dum laini mai problem si am laikre handak ki thore ibase amarom dadi phabu pharabani maram di ngasai gi aina sum khanbai wani ko mase Indigo na monopoly tau na loin mak torom badu hujikti Indian Airlines si laina Indian Airlines si taseng badi Tata na logi badagi India government oiring eda pharak tarambai wani hujik Tata na logi badagi di Tata su Indigo gumbam ni private ne do Indian Airlines si makti Air India si Tata na huduk charak paneba anyway Tata da mu restore tawre aduna masu yamne ambitious sobe aircraft pasi anoba bari de tawduna Indigo si compete tawang amba adugi mai leijare aduna phajaba Airlines alternative si Air India leiri aduga Air India gi magi kari haitare naba magi Airlines yar gum bakhar su lai ko aduna si settle tawrakani India gi obo problem ni aduda Manipur gi di maduna aikoi gi ekdam solution oibe aba potu oiroi haijabagi wani aduga maru oibedi hojiki hairiba free movement si taseng badi ngasai hanna sungang na kre PR matamda Amisha Home Minister na masi March ki tang nipan oira male na khali madudagi khoi free movement ya halane na haire bas elure pharak taraga tokre ngamdre aduna madui mamang da su lalhoba mayam nagagi kari gi amai tawna masla lutpat tawba driver puraga paisa munba adagi hat pa ko masi adum tawraga leireba aduna handakti tasengna India government su determination khara leiba malam badu su toyona leigidre aduna masi sum khanbada Manipur si law and order si yam phattabani na Manipur gi leiriba lalhobai kari irang mayam si namthanaba nakalani maksi thatlaga masi kuki na thingba nate taseng badi masi di India government na thingbani ga haina basu yawe ba chumba lan bai khangde but tabada madu ngasagi khanba yaba wadi oire etana anyway aduna oiresano aduga hojik laiba law and order gi situation si su government ki kari haitare yamna achauba ashoiba mane na koi lobo tabani aduga laiba crisis puna maksi pharingai di loin phare phalak trakanda di masi government na kari upai lairaga masi Hagadage on Gadage had the immediate solution na sini long term na smite only have a vision amaga loina na tabak tobodo tohaning ever now the labor Manipurgi situation city I koigi kari haitare lu kopoda len tabe to hen awabagi matakta awaba half of fibam to the koi laireba aduna hojik se Manipurgi in a size of Panjakiba mayam so paneva tanai padana I koigi free movement haigadra masigi lambi Imphal Guwahati gi lambi se masi by any means tawduna masi chatpa yana bamaga government top priority when hona ninge ana maduda hujika ni elected member mayam gi role yam chawi hujiti president rule lai ko aduna moina sumasi tawramoi haibasu ngamde tawrambasu ai dubu aikoina mayek sena tawani mudu tawrto bai wani aduna hujik aikoi praja mayam sina tawgadabasi tasengbadi aikoi gi maru oiba mihut sing aduga even parliament sungai khoi MP leirin mayam da hairaga masi kamaina solution ama purakadage haibado madom da aikoi chamana na haidi aikoi na law nataba masai maru oiba moina hairaga di yaba mi sing du da aikoi na kanna haiba ama khak change aduga moina haibam change do aikoi na sum haira sum moina sum yadraga dinga cha haiduni election da mi je matam puna makta dum opportunity oidna ai dum leibadi yaroi madu leiraga di mai mangja badane and mayam gi mihuro lerega di mayam na haibadu ta da ya roi soidram ki ta ne duna mado haibam change du matungda ngasai gi airline ki crisis ti budi taseng na masi matam kharagi temporary ni haidna koina su lowi aduga long term solution Manipur gi di ngasai gi makha gi lambi hangdok pase masini hena maru oi na haijani ai mathang se oza da lak chike ozam koi gi hojik lei ba haiba tare Indigo gi akoigi private sector company Indigo's ki manungda laiba akoigi what's really happening in Indigo habe question ni hojik laiba se adu itaradi makoi ni gi site gi so koi hojik phawbagi oina clarification ama khak habe tare makoi ki site gi sori basing sigi maram da clarification ama khakti thambam thoi makoi na tori base koi passengers in torture to wani habasi haiman ba thoi dra pamung oza kamai thamini chumi masi hojik yam chawa crisis se du oire ko aduna national media da masi ngakta ngai khre aikoi gi paw si bahari ba aduna aikoi hana yamna ka hena masom da khajallu da badu hojik ti adu ngakta ngai ramni na sum ta badagi masi gi crisis si hoji aikoi da sum khara mayek seng na khangba hore ana thai seng badi Indigo gi crisis si hojik takpiri do asum bani Indigo si India da thengna lakpa oiraga su khwaidagi yamna chawwa hojiki airline ki kai tare commercial transport te moina lawre 60% share si moina lawre ana civil aviation ministry gi makha da hojiki aikoi gi DG Sheikh Hagatra moi gi ama director general of civil kanogi ama leiri se masina aikoi gi
Airlines ki flight ki karigi magi rule khara niyom khara same masai na kisona takpi ki do sum baneba ana moi gi niyom si ngasai gi kai hai tare khoi gi flight duty time limitation haibase pilot khakta na te crew member mayam to yauri moi mayam sina tawgada ba duty si gi limitation si taseng badi international gi leiriba standard si ka chana na ba tawrakpani da aduna India khaktang na tawba yadabani na international gi si ka chana na ba moi na masi semdorokpa kanda pilot sing si gi potha bagi matam ga si hana 36 hours oram badu week amada hoji 48 hours ti compulsory oiradawni ka hairakpa gumba adagi night ki flight si hana di 12 am hagadra nungdang gi pung 12 dagina ayuk ki pung 5 phau si night ki duration chingeba aduga pung 5 gi matung dagi di aikoi gi night chingre aduna night duty si yaraga di moina hana di masi taruk phau yaram ya kya yam pin manga dagi di ta de indigo leiramise ada housing madu night duty si ani dagi hena yararoi week amada ga hairakpa adugba limitation haibadi crew aduga pilot singi khudong chana bai tamakta hariba niyom sing si khara semak paneba aduna hariba si ngasai gi flight duty time limitation sida ahong ba lakpa si ngasi ngarang lakpa nate 24 gi January da hogdokhibaneba 2024 gi mamang gi chahi gi January da tawbani hojik chahi ani pha dore mada hojiki lairiba airlines mayam si masi loina ma khangi adubu India government na khara relaxation tawi maram di indigo gi lairiba phibam si tasengbadi India government ka indigo siga dum khara phajaba mari leiba su mali ekhoi gi si mayam de sum kan tawde na aina khangjaba inform kaino hawda aduna ngasai indigo na monopoly hairibado monopoly gi type sida government ka manaraga tawbani masi moina loan amaga sijene opposition duopoly haisi moi ani manaraga tawbagum bagi madu kayam na sumba lan badi khangdre aduna hauji leiri si complicated over problem si aduneba madu leibasi sum ithi jana indaba madu tawdore khangaga di flight ki leiriba matam mayam semdokpa khotokpa si stok tawdaba ada moina masi phase ani thongna taweba se 2025 ki July bhawada ngasai gi sigi mayam gi duration leiriba adagi pilot ki fatigue ngasai hairiba hando masuma mayam si loi tawgadamni fiar nga loi tawgadamni hairiba moi gi huji ki FDTL gi detail mayam si phase 1 si da July bhawda ama tawba adagi July gi matung dagi November 1 dagi di masi full sanagadabani haiba masi sagi international standard tuga mananaba tawrakpaneba ada lurei di hauji ki November 1 dagi tawrakpa matam sida indigo gi flight sidi hong na bane adna tawrambada indigo na thai seng tawrami sidi sector macha mayam sida pairaga flight si common man sing na tongba yana bai na fiar si yam na handalaga macha harido landing gi period ka si airport amada land tawba kanda madugi airport ki charge lawdoi ne adu over kitang hena matam thengdana leiraga di charge do hinga kadoi ne aduna madu leitana ba khotana ba ina tawraga dagi pilot mayam se maximum crew members sing including the pilots maximum p bane aduna indigo gi timing si flight ayam ba si morning gumba night gumba khara odd hour haitare ne masida yamna su pai ba ahong ba flight sing se aduna ahong ba flight sing si affordable oiba adu mai tawraga tawrambani na haujikti madu lo na yaraktra banina niyongi matungina night flight to lepak patare yamna drastic cut never like hana 2 yarambadu 2 da handara kadoi ne hana 5 6 pairambadu asuma lakpa adagi pilot ki duration pothabe matam mayam du lakpadu na shortage of pilot ne marwebedi aduga shortage of crew members aduna madu matam chana November 1 dagi torokpadu moina ngamhauda badagi hojikti aeroplane gi system amada work tawrini whole computerized ni aduna ngasai gi nomoda 1000 flights cancel torokan di bharo kuno ware dana ana thangai sengbadi aeroplane ai si matam amada di ina khunbana tongba pot ne lairabagi thabak suna natte lairabam te aeroplane tongba ji la ina khunbagi wari ni ad hojikti ngasai takpi ki bedo sendal leibang ngamba mi du aeroplane tongba yare common man jing loine aeroplane tonghalani haidana hai ghamnina madugi kai haitare chana na ba indigo sina ahongba kaino sida ticket maman tawga flight ang phangna pai ne adudagi laimna hojikti madu खोगी डोमिनो इफेक्ट हाइगद्रा अमा सोइगिबदगी दि मथंग सोइरकपदुने अना फ्लाइट कैंसिल तोब डिले तोबसि याम अदना अदगी दि हुजिक सिखंग अदना इंडिया गवर्नमेंट ना ngसाइगी DGCA सिना हौजिकी मोइगी लेरिबा कैनोसि रूल सि इंसिस्ट तौद्रेबा moi mase matam khara keep in abeyance na thammeba adagi di inquiry committee seme hauji high power inquiry tawrani inquiry si 15 days gi manung da report pirakani haibani ai ngarang bhaugi pau da hariba adagi indigo gi ngasai gi CEO si
मान हाइबसी अखोई सोइग्रे अखोई मयाम द इनकन्वीनियंस थोखिबदु वी आर वेरी सॉरी अदु फाउदी हाइरे अदुगा मान हाइरिसी अखोई डिसेंबर की तांग 10 दैना 35 फाउ मनुंग ददि अखोई मसी नॉर्मलाइज तौर मरमदि हानगी मयाम दो मते इंसिस्ट तौद्रबनिना हुजिकी कैनोगी एफडीटीएल की अनोब नियम सी कीप इन एवेंस मतम खर थमग्रबनिना हौजिकति हानगिदो दुम तौबा यारगा नॉर्मल रेस्टोर तौबा ngमनि हाइबनेबा तौफोसु ओइसनु अदुगा हौजि हौजि अखोइगी लैरिबा प्रॉब्लम सिदि ngसाइगी मदुगी अल्टरनेटिव सी अतोपा इंडियन अखोइगी एयर इंडिया इंडियन एयरलाइंस हाइब तारेने हौजि टाटाना लौरिसे मा यामना हाइ अखोइ फजना मसी मैनेज अतै सोक्त्रि सिदि अतै सेक्टर सिंगदु द पोतु यामना लैतबनिना मोइदु मैनेज तौबा ngममेबा इंडिगोगिदि यामनगिदना मैनेज तौबा ngमदबने होल मोइगी कंप्यूटर नेटवर्क सी रिबूट तौबा म चंगे मोइना हाइबे मतुंगिना आसी मोइगी एक्सप्लेनेशन दुनिको ngसाइगी मोइना हाइबे एक्सप्लेनेशन दो ना मदु रिबूट तौबदु मतम चंगनी इन द मीन टाइम पैसेंजर मयामगी मिगी राइटनी टिकेट कागा एरोप्लेन तोहनब ngमद्रगदि टिकेट हनब ताबनी अना हुजि हनब तारे अदना मदुगी हनबगी प्रोसेस तुमक्सु याम चौबा प्रोसेस नि खुदकता हनब याबा पोंते अदु हुजि लिमिटेशन पिरे ngasi पुंगि पान बामंग द हनगदमनेना अदगी इंडिया गवर्नमेंट पैसेंजर मयामगी अवाबदु येंगागा हुजिकी फेयर कैप टू सेमेदना को अदि 500 फाउगिना 7500 तो ओनी अदगी मोर देन 1500 किलोमीटर सेलगदि मदु 18000 दगी हेनबे यारोय गा हाइजे हेनबे यारोय हाइबे वानी ताबदि यादोइनेबा अद मणिपुर गिदि वादोरि 18,000 दु दिल्ली पाइगे हारेदी दिल्ली दी 3,000 किलोमीटर्स नि 18,000 द दिल्ली पाइबे जे खोगी वनदी तांग बने भाड़ा जे दिल्ली से लिसिंग तारा द पाइबे यारि ने वारी बाबा अदि इदि गोना याम होंग हलमे ति फेयर म्याम से अन एफोर्डेबल ओइरमे न गुवाहाटी से हौजी यामद्रबदा अखोई लुपा लिसिंग मंगा तरुक न पाइबे यारमबदु हौजिकति हाइसिने अनलिमिटेड नि लिसिंग तारा मनि यौरे त्रांगा यौरे अन सी फिभम सी नॉर्मलाइज तौरपदा मतम खरा चंगिनी अदुगा इंडिया गवर्नमेंट सु मसी खंगदबदि नते अदुगा मसा हाइदनि ट्रेन सर्विस अनोब कया गुवाहाटी द हापरे गुवाहाटी ददि अते अते द हापे गुवाहाटी ददि बोगी गा हापे अद अखोई गिदि लुरिसी कमाइना गुवाहाटी यौदोइ नोइदुने अखोई गि मी सिंगसी गुवाहाटी यौनबगी पाम्बे दु लैते गुवाहाटी यौरगदि होय गुवाहाटी दगि दि ट्रेन अनो तोंबे यारे बस तोंबे यामा तोंबे अखोई समहाउ चटपे यारेबा अद अखोई हौजिक लैरिसिदि पार्टिकुलरली मैतै हाइबा कम्युनिटी सिदि अखोई कांपोपि लानबे याद्रे ngमद्रेबे को अना हौजि हौजि की अखोइना उबददि मैतै सिंगसिगी चथोक चसिनगी दमक्तदि अखोई सि थांगै सेंना अतोप अल्टरनेटिव मीन्स एयर की एयर की मोइना गवर्नमेंट कंट्रोल तौबसु यार मरमदि एयर की तोंगानबम लेबा फ्लाइट से डिमांड यामना लैरगदि मी यामना मसिदा रस लैरे हाइरगदि मोइ मदो टिकेट ममन हेंगलकनेबा सि मपानदा तौरिबा ngakतनि को हाइरिसे अदना मसि अखोइगी गुवाहाटी से अखोइ मखा चटपसु याद्रे हाइरमनिना मथक्ता तोंगगा चतारे हाइरगदि फ्लाइट ममन दु मसाना दु वांखलअनेबा अना फिर अना मसिदि मोइना करि हाइबा तारे अखोइगी फ्लाइट की नियम से यामना नोकनिंगबा नियम अमनेबा अदुना मदु अखोइ थुगाइबसु ngमोइ फ्लाइट हेंगल हलो हाइरगसु मोइगी ऑप्टिमम लोड काइना लैरि मदु सुद्रगदि एयरलाइन अमतन इंटरेस्ट लौरोय अदुना इंडिगोना तौरमिसि तसेंगना मयामगी अचौबा कॉमन मैन की सर्विस बुदि ओयबा अद हुजि अनौबा चनबिसि लापकान मोइना अनौबा मी रिक्रूट तहौदबा खोलौदबा मोइगी असोइबा खरा लैबदुदनि होय हुजिबुदि खांगे अदुगा हुजिकति एयर इंडिया नतना माय अल्टरनेटिव लैते अदु इंडियन एयरलाइन से टाटा ना लौखिबदैदि खरदि एम्बिशियस ओइरे मोइसु अदुना सुगुंबा कंपटीशन अमा लाअदि खरदि फरनी अदुना हौजिक लैरिबा डायनामिक प्राइसिंग गा हाइसे ममनदु हेंगलिदो हाइबदु अखोई सोमदा कंट्रोल तौबा ngमोइदबनिना एज ऑफ नाउ मणिपुर की हौजिक की इंस्टेंट लैब फिल्म ददि अखोई मखा की लंबी से हांदो हनबसि खक्तना ओइने मरमदि हुजिक भाड़ा खांगन हंदब यार गुवाहाटी भाड़ा लिसिंग अहुमदा पाइब ngमोइब पा अदुना हौजिक सी अखोइना तौबा याबसि अदुनि अदुगा हौजिक हौजिक लैरिबा क्राइसिस सिददि तसेंगना हाइबदा मतम खरा चंगनी अदुगा मसी सिविल एविएशन की पॉलिसी से हौजिक की खरा ओवरऑल मयाम सिगी येंगगा खितंग होंगदोकपा म चंगे अदुना मसी मतम चंगदबा पोनिना मणिपुर की ओइनदी अल्टरनेटिव सी अखोई गवर्नमेंट ना सिनबिरगा somehow मखा की लंबी से क्लियर तौबीबा गुवाहाटी फाउ चटपा यानबा निंग तमना फ्री ओइना लाइना कोमना गुवाहाटी फाउ चटपा यानबा अल्टरनेटिव मीन्स अमखक
government thibadu natana immediate solution hojik leiroi aikoi fiar se yam kanna nemthaba oiroi aduga competition laba government subsidy piraba hojik indigo gi torba normalcy restore tora kan of course handharakani adu maina idi khalle okay am bazan thamikre ozana gi right to free movement gi hoi article cd manipur da adu ki ma fully ballot tobaga chak mandarabani hojik se koi bot adu hana highway de chalam badu su highway chatpa yada badu mara mara kan koi airline da mu chalak badu su airline so crisis se thokpa gi poram khak lai adu tardi animak ta koi right to free movement gi pot che ballot tawre adu tardi highway si yadri kan su airline sum che na basu lai adu taragadi masi gi lairiba crisis habitare masis na koi citizens sing dadi kadi consequences la khani hojik thengnari basin passenger sing atu gi mati awaba mayok na ba ma koi gi chatkada ba thabak anaye ki chatpa koi social media da ujaba matam da so koi gi that 3 da koi gi appointment doctor gi appointment lai bese koi gi flight delay to ba cancel to flight delay to ki badana mara mora kan koi that 4 da chapa matam de ma lying ba nang ki da ba gi por ma ko social media so thengna jai adu itardi masina wahali basi prezadani loishalakwa conclusion point chume masi hujiki yamna chawu issue ni masi yamna laina aikoina lobusu yaroi hoi airlines ke hujik leiba crisis sibudi matam kharagi manungda yar ene su khallo aduga hairi si aikoi gi goha imphal to guwahati air travel tawri basidi percentage si yam de haijariba ngasai gi even common man mayam ne effort to oira ka oira bhawda airlines si de dum laini mai problem si am laikre handak ki thori bese amarom dadi phabu pharabani maram di ngasai gi aina sum khanbai wani ko mase Indigo na monopoly tawna loinamak tawrambadu hujikti Indian Airlines leina Indian Airlines tasengbadi Tata na lawgibadagi India government oiring da pharak tarambai wani hujik Tata na lawgibadagi di Tata su Indigo gumbam ni private ne do Indian Airlines makti Air India je Tata na huduk charakpaneba anyway Tata da mu restore tawre aduna masu yamne ambitious oiba aircraft pasi anoba bari de tawduna Indigo si compete tawba ngamba adugi mai leijare aduna phajaba Airlines alternative si Air India leiri aduga Air India gi magi kari haitare naba magi Airlines yar gum bakhar su lai ko aduna si settle tawrakani India gi obo problem ni aduda manipur gi di maduna aikoi gi ekdam solution oibe aba potu oiroi haijabagi wani aduga maru oibedi hojiki hairiba free movement si tashengbadi ngasai hanna sungang na kre PR matamda Amit Shah Home Minister na masi March ki tang nipan oira male na khali madudagi khoi free movement ya halani na haire bas elure pharak taraga tokre ngamdre aduna madui mamang da su lalhoba mayam nagagi kari gi amai tawna masla lutpat tawba driver puraga paisa munba adagi hat pa ko masi adum tawraga leireba aduna handakti tasengna India government su determination khara leiba malam badu su toidona leigidre aduna masi sum khanbada Manipur si law and order si yam phattabani na Manipur gi leiriba lalhobai kari irang mayam si namthanaba nakalani maksi thatlaga masi kuki na thingba nate tasengbadi masi di India government na thingmani ga haina basu yawe ba chumba lan bai khangde but tabada madu ngasagi khanba yaba wadi oire etana anyway aduna oiresano aduga hojik laiba law and order gi situation si su government ki kari haitare yamna achoba ashoiba mane na koi lobo tabani aduga laiba crisis puna maksi pharingai di loi phare phalak trakanda di masi government na kari upai lairaga masi Fagadage on Gadage had the immediate solution sini long term na smite only have a vision amaga loina na tabak tobodo tohaning ever now labor manipurgi situation city I koigi kari haita lu kokoda len tabe to hen awabagi mathakta awaba half of fibam to the koi laireba aduna hojik se manipurgi na saisu panjakiba mayam su panne tangai phadana I koigi free movement haigadra masigi lambi imphal Guwahati gi lambi se masi by any means tawduna masi chatpa yana ba government top priority when hona ninge ana maduda hujika ni elected member mayam gi role yam chawi hujikti president rule leiri ko aduna moina sumasi tawramoi haibasu ngamde tawrambasu ya dubu aikoina mayek sena tawani mudu tawrto wani aduna hujik aikoi praja mayam sina tawgadabasi tashengbadi aikoi maru oiba mihut sing aduga even parliament sungai aikoi MP leirin mayam da hairaga masi kamaina solution ama purakadage haibado madom da aikoi chamanana haidi aikoina lawba nataba masai maru oiba moina hairagadi yaba mi singdu da aikoina kanna haiba ama khak change aduga moina haibam change do aikoina sum hairasu moina sum yadraga dinga cha haiduni election da mi se matam puna makta dum opportunity oidna ai dum leibadi yaroi madu leiragadi mai mangja badane ana mayam gi mihur oin leragadi mayam na haibu ta da yaroi soidram ki ta ne aduna mado haibam change adubu matungda ngasai gi yalai ki crisis ti budi taseng na masi matam kharagi temporary ni haidna koina su lowi aduga long term solution manipur gi di ngasai gi makha gi lambi hangdok pase masine hena maru oi na haijani